Houjik oiriba Manipur ki phivam asida ruling amasung opposition ani hunnaduna leibagi Matam Natre Manipur kannaba damak party ki Khennaba Thamdana punna Thabak Touminnaba Mathou Tai haina Peace and Integrity Committee Kyamgei ki Convenor Chingakham Meghachandra phongdorakli Kyamgei mamang laikai de leiba khagemba macha ibungo laibungda amasung all Kyamgei nupi chawkhat thauranglo AKNCTL ki thomi sing yauna pangthokiba pawgi mifam amada wafam ase phongdokleduna mahakna makhatan hai haukiba November 13 da kuki khulai paiba singna jiribamgi jakuraton karongdege angang ahum amasung nupi ahum punna miyoi taruk faduna pukhraga mihathina hakibagi thawung adu akanba mongda condemn tawi irang ase haurakpa matamda kuki nupi ani fi thongdana chatpagi viral video amadadi leibak asigi prime minister yauna awang mathakta condemn tawbagi loinana compensation na chingba piduna akanba mityeng changki adubu kuki khulai paiba singna pikliba angang amadi chahi nauribi nupi macha yauna punna miyoi taruk mihathina hatlaba fawba prime minister Narendra Modi wafam mamata phongdoktana tumina leide Thawong asina lengak asi leibagi mathou taribra haibasi achouba wahang ama oiri Chaidagasida Center lengak na amuk nongna Manipur gi police station mangana konba mafam tarukta afaswa thamjilakpa ase laibak thibani athubada ek ase lothokhinaba Manipur lengak na honagadabani loinana tamthiba thawong kaya chathariba kuki lalhoba singgi mathakta military crackdown chathagadabani amaromda handak jiribamda protest tawba naha ani nongmaina kapada ama laikhidaba amadi amana sokankhiba aduda chenaba senior SP combat Natre Thabak terminate tawgadabani Houjik Manipur gi chiraba tanfam asida hanagi Union Home Minister P Chidambaramna Manipur gi integrity da akaiba pibiyaba wafam phongdokhiba adu laibak thibani haina mahakna makhatana phongdokhi Samaina akhoi nupi angang singda maral yedraba singda pharaba halaba phawda yengaga leiba adugumba leingak asi akhoi ngasi akhoi lahingidra lehaludra haiba wafamduda akhoi ngansi Manipur praja singna akhoi kaidoksigi haiba khongthangduda akhoi wakhalunduda akhoi ngasi akhoi presse kawjabani akhoi shanti pame akhoi peace pame haijabani akhoi di adu shanti pamba akhoi da samaina narco terrorist kambu singna akhoi gi nupi angang da phawda khutharaba lawmi bokta khutharaba lawmi ni khangnabo halaba isalisi mayambo samaina Taurokan angang masabo halabga phawbokta adugi mahuta akhoi samana victim oriba in mesing ama malariba mayam sida special package ama pb gedra haraga asigi mahuta akhoi armed forces special power action impose tokhlak haidar ona tainabada asungba mayam se akhoi masi khangduna yengba ngamoi hai wakhalun khoi thamjabani Paugi mifamatuda saruk yakiba all Kyamgei nupi chawkhat thaurang luki joint secretary leibak leimana hai afasbagi marumda thokaningdaba thodok kaya Manipur puwari ki tangkak kaya da thokre adubu lamdam asigi ima ibel singna kanna hotnabadagi afaspa lokthokibane yamna thazadana handak nongna amuk afaspa thamjilakpa asi yaningde lamdam asida leiriba political party CSO NGO club organization amadi mairapai bilop singna masa masagi oiba mongda thabak tawbagi muhuta amatto oina punsilaga Manipur kannabagi lambida khong thangjinminasi hainasu mahakna makhata khe koi yamna stick oiba discipline amagi makhada chamina ningi akoi hajik sengna haragadi akoi democracy gi khongjangda changjambada mai paro haibadi democracy gi khongjangda changjamda mai paro haibagi arthadi aina tawningba akoi gi aina labor organization do gi kanoni haidana leibasidi to thadok minaraga organization du di loinamak aigi organization du gi niti niyom di ngangnaraga organization mayam dugi oiba leader ama habadi military shasan gi tapta military gi akoi gi formula sijanaraga mayam dugi oiba akanba leader ama khak darka oiba na khale aduna tragadi akoi mai pawai aina tawningba ngata tawragadi